ꯂꯩꯁꯤ ꯑꯃꯗꯤ ꯇꯣꯝꯕ ꯃꯜꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯒ ꯊꯦꯡꯅꯔꯕꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯀꯝꯗꯧꯔꯒꯦ? ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ? ꯃꯪꯒꯣꯜ: ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯇꯣꯝꯆꯧ ꯃꯍꯧꯁꯥꯒꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯂꯦ꯫ ꯂꯩꯁꯤ: ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯗꯨꯃꯛ ꯈꯪꯉꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯀꯗꯕꯅꯤ꯫ ꯁꯦꯜꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯁꯦꯜ ꯅꯈꯣꯏꯗ ꯋꯥꯠꯇꯅ ꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯆꯧ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯪꯒꯣꯜ: ꯑꯩ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯆꯧꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯂꯩꯁꯤ: ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ, ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯃꯛ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯃꯪꯒꯣꯜ: ꯐꯒꯅꯤ ꯑꯗꯨꯗꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯣꯜ ꯑꯃꯗꯤ ꯈꯣꯝꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯂꯩꯁꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯣ? ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯟꯊꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯃꯃꯥ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯕꯅꯤ, ꯏꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯂꯩꯁꯤ: ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯅꯪꯅ ꯈꯪꯂꯨ꯫ ꯃꯥꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯖꯤꯕꯅꯤ, ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯏꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯂꯩꯁꯤ, ꯀꯔꯤꯒꯤꯅꯣ ꯇꯣꯝꯆꯧꯅ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯦ? ꯃꯁꯤꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯂꯩꯁꯤ: ꯑꯩꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯥꯏꯃꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯩꯕꯨ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯁꯥꯁꯤꯟꯅꯕ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯥꯕꯨ ꯀꯩꯍꯥꯏꯗ ꯊꯥꯖꯈꯤꯕ꯫ ꯄꯥꯕꯨꯡꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯛꯈꯤ꯫ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯌꯥꯔꯛꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜ ꯂꯧꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯟꯅꯔꯝꯕꯗꯨ ꯑꯩꯅ ꯈꯪꯍꯧꯕꯗꯒꯤ ꯑꯩꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯇꯣꯝꯕ: ꯂꯩꯁꯤ, ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯄꯨꯛꯆꯦꯜ ꯆꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯐꯠꯇꯕ ꯑꯃꯗꯤ ꯀꯜꯂꯛꯄ ꯋꯥꯈꯜꯗ ꯈꯟꯅꯔꯛꯂꯤꯕꯁꯤꯕꯣ? ꯂꯩꯁꯤ: ꯈꯪꯗ꯭ꯔꯦꯗ ꯇꯣꯝꯕ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯗꯨꯕꯨ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗ ꯃꯄꯥꯕꯨꯡꯕꯨ ꯊꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯨꯁꯨ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯃꯥꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯕ: ꯑꯩꯅꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯩꯁꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯈꯤꯇꯪꯗꯤ ꯅꯪꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯍꯟꯅꯤꯡꯉꯤ꯫ ꯂꯩꯁꯤ: ꯍꯣꯏ ꯇꯣꯝꯕ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂ ꯃꯥꯜꯂꯤ꯫ ꯇꯣꯝꯕ: ꯍꯣꯏ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯖꯤꯟꯗꯨꯗꯒꯤ ꯍꯦꯛ ꯀꯥꯟꯊꯣꯔꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯈꯣꯝꯕ ꯑꯃꯗꯤ ꯅꯣꯡꯕꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯈꯠꯂꯛꯄꯗ ꯇꯣꯝꯆꯧꯒꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯃꯝꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯇꯣꯝꯕ,
nupa aniduga funaba huraklami. Aduga Laceybu umang aduda chingkhatnaba hotnarami. Laceyna umang aduda chingkhatkibadu ubada lakliba nupa anidudagi amana mabu tananaba chingkhatkirami. Tombusu maga lamba tawriba nupa adu masa mau phaba oirambana mabu maithiba piba ngamlamde. Lacey wana umang aduda chingkhalakami. Khanghaudana tunglomdagi u amana Lacey gi makokta langaklami. Lacey laimai aduda dukhirami. Amung makok adu paiduna tapna hogalakami. Nupa adusu Lacey gi manak tamna chinsilakami. Nakoi kana-kanano? Tondon. Aikoy Tomjogi myoising nangbu hatpa laklibani. Ngasina nangi aroiba numit oirabani Lacey. Lacey. Tomjona nakoida sel kaya piduna tharakpano. Mana pirakliba sel dudagi aina saru ani hengatuna nakoi gi pigani. Nakoi hankro. Tondon. Madu oithokloi. Nangbu hatrabadi Tomjona ibusu hatkigani. Lacey upai leitrabada gari karamba pambai sizinagani haina khalami. Asumna khalingai Tondon magi tunglomdagi thangadu satorakami. Madu ubada Lacey pakatpana loikri. Tondon asumna changsilakami. Thangaduna Lacey bu thingi tawbada Lacey na Tondon gi makhut adu pairami. Thangaduna thainaba hotnabada soidokhibadagi Lacey gi mabuk nakanda thangaduna thinkirami. Madudagi mahak masadu lingba ngamlaktri laimai aduda dukhirami. Tondonsu pakatna Lacey bu siraboi ningna hundoklamlaga chenkirami. Lacey mabuk adu pahirduna kapna. Imagi thawai nang imabu waruganuko. Imana nabukan magagudre. Talak aduda umang adugi laison mitrang haiba mahaiba makaglaami. Lacey bu ubada chinsilakami. Ibema, nang bukanano? Nang noiba piba masibu karino? Abo, nasabo magtakanbi. Manaw na Lacey bu tapna hugatuna magi surung tamna puraklami. Aduga mafam amada hipalami. Babo, aigi sasya bugtani kanbi. Aigi thawayase. Tharabasu, ay thajarage. Manaw haifang khangdana. Ibema, nagibiba masida mataw karamna. Lacey, madugidama karisu abirugan. Adubo, aigi sasya batikanbiyo. Manaw, hare, nagi apamaduma ay pangthoklagi. Lacey ahal adu hek uba matamda amadi magi leiriba mafam aduga hairurabadi mahak amaiba amani haiba khangjarami. Lacey munna khanba yaba khallaba matungda aduga wafam amatanga ay pabonggi mafamda haizanig pabonggi yabigadra. Manaw, hayo, jingnagano. Lacey mabuk adu pairaga. Babo, aigi punsi ase pantong pangkhangdaba punsi ama haibada oy. Karigumba aina laikidaba thoklabadi aigi isa asigini haibada kanaso hada yingbinaba layro. Aduga karigumba mahangna aigi chani haiba wafamase khangkiba mikum adumaktada mabu yingthiba kaya thorakani. Pumnamak sige hawrupamdi aigi puroibani. Manaw, karino ibema nangna haribasingsibo ay wakal amata taba ngamdre. Karama mapana masabu hatkatawribano. Sikap na. Babo, pumnamakse ay napagmadagi babu thajarubadagi thokibagagtani. Nung mata asum na wirakani haiba ay kalunay.
Laisi kapna kapna magi warising adu amata sithadana lirami. Makatana. Papu, mana pamjaba cellphone malaujakrasana. Adubu, aigi sasibadi magi langna thualaroigi. Kaidaunugda ichasibu magi macha oina khanbagamlo. Magi minai oina sijanagani. Aina laikidraba matamda ichasibu kanasu khakandana mafam masida laihanbiyu. Aduga wafam amana aigi isagi tungi punsigi khalaga mabu langmoidong abagi punsida hinganbiyu. Masida magi yaibaba oigani. Manau laisigi wadu tabada tofom amata khangdaba haibadu oiri. Ibema, aibu kari haigadabano. Karigumba angang asina mapung mari pharakpaga magi phibam kari oigani. Mabu langmoidong olanba haibase magi tungki punsida khudongthiba lakani. Angang asina nungsi mari thamlakpa matamda phatraba miyoibagi puksel adu thajaruduna lukhrabadi mabu soidana makhoina khudongchaba laukhigani. Laisi, Papu, masiba tangdi yabi. Maha, aigi san. Mama aigi wakalase. Karadi mahagna tabiba oisin. Aina wari base. Magi dapaktani. Aina taibang balase thadoktuda chatkrabasu. Aigi thawai asida babu mikuk khudeki. Ubang asida yaksinjagani. Khothang khudek. Aina senagani. Manau. Har. Aina gya pamadumag ningba tungalagi. Manau fana kana mama amadi machani bukana bahotna zabani. Adubu laibak thibadi laisi laikidri. Laisina hairambagi matung ina angang adu magi laisona du tawduna poglakpaga langmaido olan kirami. Angang adu pangkwattuna. Nanggi thauna laibi oyuko. Nangi mana kathoklam liba nangi ningthiraba khudola sida sanaduna taibang pala sida nanin tamna hinglo. Nangi naming aina nangi imagi ming tholauduna laisirani haina tholabani. Chahi kharasu hokri laisina hairambagi matung inna amaiba manauna laisirani bu umang adudagi hendoktuna chatlalamde. Amadi laisirani langmaidong oina cheklagum atia thakta paiba ngamlabasu amaiba manaugi yathangnagi laisirani umang aduda hauriba ujau amadi mafam aduda nattana mafam atei amatada chatlamde. Matamna sum haukibana laisirani haujikti chahi 9 mapung chapchana pharakli. Naumagi numit amada yamna nungaitana ujau amagi manakta phamduna leirami. Amaiba manausu ahal oisilakpana chaisu aduga tapna tapna laisirani bu thiba laami. Mathanta ujau adugi makhada phamduna leibadu ubada sor asangba ma hontharaga magi manakta laami. Laisirani, nangbu kaidaurage numidang oirakadaurini. Nangna hanjilaktabaduda nangbu thiba laklibani. Laisirani, Oja, karigino aibu mafam asida kari amata chatlandana adumak phajinduna thambiriba. Amadi aigi punsigi wari karino aigi pabung kanano matau karamda aina langmaidong haiba saktamse onkhibano. Wahang asina maram oiduna aibu yamna langtakna halli. Tasingna ise kanano Oja. Manau, warise matam amada aina soidana ligan. Adubu haujikti nangi matamdo yaudri. Nang haujikti angang yamna oi. Warisi lithokpada nangi phibam sida khadong thiba lakani. Aduna matamdo yaudri phauba nang aina haiba singse inba tabani. Laisirani phamlambadagi phuk haugatlaga. Ai angang natri. Aibu sukangalo. Aigi mama tawkaramna laikidabano. Magi mitam aduna karigino tattana aigi mimangna thoraktuna aibu uraga kapliba. Nuksirabi apokpi aigi ima mahakpu kauzaba natada ikut asida nuksina konjabasu ngamdaba sokpu sukamdaba
ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯃꯥ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯗꯣ ꯃꯅꯥꯎ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯊꯣꯛꯄ ꯉꯝꯂꯣꯏ ꯅꯪꯅ ꯍꯌꯦꯡ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯤꯒꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯑꯝꯃꯤ ꯃꯅꯥꯎ ꯂꯩꯁꯤꯕꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯒꯨ ꯑꯗꯨ ꯅꯣꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯩꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯤꯔꯥꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯗꯤ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯣ ꯇꯁꯦꯡꯅ ꯑꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯁꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯥꯛꯇꯛꯅꯍꯜꯂꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯔꯥ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯡꯃꯩꯗꯣꯡ ꯑꯣꯠꯈꯤꯕꯅꯣ ꯂꯩꯁꯤ ꯏꯃꯥꯒꯤ ꯑꯁꯥ ꯑꯃꯈꯛ ꯂꯩ ꯏꯃꯥꯒꯤ ꯅꯤꯡꯖꯕ ꯄꯟꯊꯨꯡ ꯑꯃꯈꯛꯁꯨ ꯂꯩ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒꯦ ꯈꯜꯂꯤ ꯂꯩꯁꯤꯔꯥꯅꯤ ꯑꯩ ꯏꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦ ꯀꯠꯊꯣꯛꯂꯕꯁꯨ ꯉꯝꯒꯅꯤꯌꯦ ꯏꯃꯥꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯈꯤꯕꯅꯣ ꯃꯤꯁꯛ ꯑꯗꯣ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯃꯥꯕꯨ ꯑꯩꯅ ꯂꯦꯝꯅ ꯀꯛ ꯊꯥꯔꯣꯏ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ ꯂꯩꯁꯤ ꯃꯗꯨ ꯅꯠꯇꯦ ꯅꯃꯥꯅ ꯄꯥꯝꯕꯗꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯄꯨꯟꯁꯤꯗꯨꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯀꯔꯤꯃꯠꯇ ꯑꯩ ꯇꯧꯖꯔꯣꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯛꯇꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯈꯟꯖꯕ ꯈꯛꯇ ꯅꯠꯇꯦ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅꯁꯨ ꯃꯃꯥꯒꯤꯗꯃꯛꯇ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯅꯤ ꯏꯃꯥ ꯂꯩꯁꯤ ꯐꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯒꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯂꯩꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥꯒꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯏꯁꯛ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯏꯆꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯈꯤꯕ ꯅꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯈꯤꯕ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯪ ꯐꯥꯎꯅꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯅꯨꯡꯁꯤꯅ ꯏꯆꯥꯕꯨ ꯀꯣꯟꯖꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯩꯁꯤꯔꯥꯅꯤ ꯃꯄꯤꯔꯥ ꯆꯦꯟꯅ ꯏꯃꯥ ꯀꯞꯀꯅꯨ ꯅꯪꯗꯤ ꯑꯩꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯥꯅꯤ ꯅꯆꯥꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯃꯠꯇ ꯇꯧꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦ ꯑꯗꯨꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯍꯥꯛꯄꯨꯗꯤ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ ꯂꯩꯁꯤ ꯏꯃꯥꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ
ꯁꯤꯖꯤꯟꯅꯈꯤꯅꯤ ꯄꯥꯈꯠꯄꯗꯒꯤ ꯑꯃꯗꯤ ꯅꯪꯁꯨ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕ ꯁꯛꯇꯝ ꯑꯁꯦ ꯑꯣꯜꯍꯟꯈꯤꯕꯅꯤ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯪꯅ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯄꯥꯝꯂꯣ ꯂꯩꯁꯤꯔꯥꯅꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯊꯣꯛꯄꯤꯔꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯑꯩ ꯄꯦꯟꯖꯔꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯎꯃꯪ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯍꯤꯡꯖꯒꯦ ꯂꯩꯁꯤꯔꯥꯅꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯀꯔꯤꯃꯠꯇ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯃꯗ ꯎꯠꯈꯤꯗ꯭ꯔꯤ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯤ ꯂꯩꯁꯤꯔꯥꯅꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯦꯡꯂꯛꯏ ꯏꯊꯥ ꯊꯥꯖꯅ ꯂꯩꯁꯤꯔꯥꯅꯤꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯏ ꯃꯁꯥꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯎ ꯑꯗꯨꯒꯤ ꯃꯅꯥ ꯀꯌꯥ ꯑꯃꯅꯁꯨ ꯍꯧꯕꯅ ꯃꯥꯕꯨ ꯇꯣꯡꯕꯗꯤ ꯎꯔꯝꯗꯦ ꯌꯦꯡꯁꯨ ꯌꯦꯡꯂꯛꯑꯝꯗꯦ ꯂꯩꯁꯤꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯛꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯊꯟꯇ ꯈꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯎꯖꯥꯎ ꯑꯁꯤꯗ ꯄꯣꯊꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯑꯩ ꯂꯩꯁꯤꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯂꯣꯠꯂꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯁꯦꯡꯂꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯍꯨꯝꯂꯛꯄꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯛꯇ ꯆꯠꯅꯤꯡꯉꯤ ꯄꯥꯏꯊꯧ ꯇꯁꯦꯡꯅ ꯐꯖꯩ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ ꯂꯥꯏꯖꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯉꯁꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯪꯅꯤꯡꯉꯤ ꯄꯥꯏꯊꯧ ꯍꯥꯏꯌꯨ ꯅꯪꯅ ꯍꯪꯅꯤꯡꯕꯁꯤꯡꯗꯣ ꯂꯥꯏꯖꯥ ꯄꯥꯏꯊꯧ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯝꯗꯧꯒꯅꯤ ꯂꯥꯡꯅꯨ ꯂꯥꯏꯖꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯃꯤꯍꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡꯗꯣ ꯈꯟꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯁꯨ ꯅꯣꯝꯂꯒ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩꯗꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯄꯥꯕꯨꯡꯅ ꯌꯥꯔꯛꯇꯕ ꯑꯃꯗꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯕꯅꯤꯅ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ ꯂꯥꯏꯖ ꯃꯣꯃꯣ ꯅꯣꯛꯅ ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯅꯦ ꯑꯩꯈꯣꯏꯗ ꯂꯩꯕꯗꯣ ꯄꯥꯏꯊꯧ ꯉꯝꯅꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯐꯠꯇ꯭ꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯄꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯂꯥꯏꯔꯖꯔꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯗꯨꯒ ꯂꯩꯖꯒꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯥꯕꯨꯡꯗꯤ ꯑꯩꯒꯤꯁꯨ ꯄꯥꯕꯨꯡ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯊꯦꯡꯂꯂꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯦ ꯌꯥꯝꯅ ꯊꯦꯡꯕ ꯀꯧꯗ꯭ꯔꯤ ꯀꯩꯅꯣ ꯄꯥꯔꯤꯁꯨ ꯎꯃꯪ ꯑꯁꯤꯒꯤ ꯅꯣꯛ ꯌꯦꯡꯅꯨꯅꯤꯅ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨꯅꯤ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯁꯦ ꯂꯥꯏꯖꯥ ꯃꯥꯗꯤ ꯉꯍꯥꯟ ꯃꯈꯩ ꯈꯨꯜ ꯑꯃꯗ ꯂꯩꯔꯨꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗ ꯌꯦꯡꯕꯅ ꯉꯥꯎꯔꯝꯂꯅꯤ ꯄꯥꯏꯊꯧ ꯏꯊꯧ ꯄꯥꯔꯤꯁꯦ ꯄꯥꯈꯪꯗꯤ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯑꯉꯥꯡꯒꯨꯝꯕꯅꯤ ꯄꯥꯏꯊꯧ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯈꯔ ꯑꯃꯅꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯗꯣꯛꯅꯩ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤ ꯈꯔ ꯑꯃꯅ ꯋꯥꯅ ꯂꯦꯜꯂꯤ ꯑꯗꯨꯒ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯑꯃꯅꯤ ꯄꯥꯏꯊꯧ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯥꯏꯖꯥ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯗ꯭ꯔꯥ
Laiza, nangse wakal pangkhalda khanjinkhre. Nungsibabu hongdok hongjin yabastu nate. Nangi punsiduna mapok thina poklamlabastu. Nang aigi laibakta tamlambana ngasidi nang ai thengnari. Kariguma nangna atopa sakam amada lauduna poklabasu nang aigi laibakta bu tamlamlabadi tunaro heba leiti. Langmaidong onkrabi ningba kairabi nupi kaya amasu makhoigi marakta tamlambana makhoisu aikhoigi rakta tinduna hinglibasini pumnamak mapumahaki lila haibaduni. Paithaugi wadu tabada Laisirani mathamoida karigumba khara phauroklami. Kari haiba ai gumbi laimidong olabi nupi kaya amasu makhoigi marakta tinduna hingli haiba. Aigisu kanagumba amatang aigi phibam asida nungsibiba amadi khangbiba amatang laklabadi phakranida. Laiza mani pumnamang mapumagi lila ngaktani. Paithau kanadese masiguma nuwaitaba warisingse sanadana kedaurdoino adugi saru itau pari lakpa ngaibo ina ngihat nungaibo wari sasoksi kedaurage. Laisirani matomta khanjei. Kanano makhoigi maru hariba nupasiba aibo amukta lokta chatuna yenglukige. Asumna Laisirani tapna ozawdudagi paiduna loktamna chatkirami. Mafam adu yaurabada luk adugi manakta nupa amakhak isung sanabadu urami. Nupa adugi matau adu ubada ngihak Laisirani khoida jana yengjarami. Nupa aduda haifetang onthorakpada Laisirani bu ubada kiduna luk aduda tasinkirami. Nupa aduna magi maru Paithaubu kana kauraklami. Matau aduda Laisirani pakhatna chenge haina taurami. Amuksu mikup aduda mathanta khalami. Aina tauribasibu chumlibra kanagumba misak amabu aina maram oiraga awafamda tahalaga aina nathaiduna chenge haina tauribase ai nupasibu kalamnagi. Laisirani lok adugi manakta amuk chalaklami. Pari masadu nikpana loikri. Laisirani na mathakta paikhattuna nupa adugi lengzum anida magi makhuna pairaduna chingkhatpiraga leimaida thambirami. Pari kine kitang sathoi. Laisirani magi matau adu ubada akiba pumba koknaba haiduna aibu kijabra maro aidi phattaba miyoi nasade tasengna nangi awaba khudong thiba aduda mateng pangjaba khaktani. Pari langmaidong adugi wadu tabada khanglami ngaklami ngeha wakhal tauraga adumbo hoiningai leitana thagachaba phongdokjari. Adongi mingbu kari kabibage. Laisirani wahang adugi pakum pidringai tunghanduna paiduna chatkirami. Maramdi Paithau amadi Laiza pari halaktabaduda matam thinjilakpaga pakhattuna mabu thibalakpada makhoi anina lapna lakpadu urabada mahak thuna chatkibari. Paithau amadi Laiza asum lo adu naksalakpada pari ki phibam adu ubada chinsilai. Ida kaidorage Pironga se pungsu choli nangbu loksida tasilurababa. Pari oi ta isinga sengyak sanabani aduda soibadagi tasankibani. Paithau pharese lao hanaba tawrose amuk narnak. Pari hoi adoita tasengna laimangdong haibasi leibajani ko warida bodi kerak takri adubu asengwa masakti ngasida oi. Parigi wadu tabada makhoi anidu yamna ngaklami. Karino pari karaidagi langmaidong no masigi umangsidi langmaidong amata laitaba mafamne. Masidagi khara kakalaga yum ama leibani. Maduda ahal oiraba mahaiba manau kuba ama leibani. Umangase magi makutchanbaga manaribani. Asuk kuiba matamse kaya ase mana ngaksenduna laklibani. Kariguma mafam asida langmaidong natraga phattaba thawai oirabasu leirabadi magi masada thulama phaurakani aduga aikhoibusu khangalakani. Adubu Paithau aina hosita ukhiba dudi langmaidongni aina lok asida iraknari ngai mana ibukan biramani. Paithau
Pari, nangi kadardo mo horaklabra. Ama boire. Thawai da hingori base, iham na farabani. Lao, hanaba tawrasi. Amung matamse, thengtharagum siba. Makoi ihumadu mayamai kay pangkrami. Pari, tunglomdadi hanna di yengjarami. Numidangi matamadu, tasilagli. Laisirani mumonok na matanta wakandawrami. Ngasay ayna, thengnakiba mahal ado. Adumang aigi imit asida uduna talay. Kaygino, aigi thamoy sida phawragliba ihulase. Musibo oithokpa yadawribrane. Amuk hana mabu uba phanglaroidra. Aina mabu khangjariba wakal asiga manadi aibu ubada akiba phawriba mataw asiga. Adubu karigumba ma amade aigi laibakta tamlamlabadi manawmadi soidana ibunaba lakhini. Somdana Parisu hipliba haibuduni nakal amadamu on nakan amadamu on wakal kaya matawri. Aina ngasay ukhibadubu langmoidong natabrane. Aina haibada kanasu thajaroi. Aduna ay amuktangde chatuna yenglubana chungani. Aigi khawrangbase koknaba. Madi fattaba laimongdu di mandi. Madi fattaba langmoidong di mandi. Mayamnadi makoibu ubada kayada kinariba. Madi tonganba makalgi langmoidongni. Aigi punsi asibu sumana kanbiri. Magi lamalmadi tonsilabani aisu. Aduna mabu tagat wahi amatang oirabasu hairubana phagani khali. Ay hayang magsatlaga unaruragi. Mathangi numita pari ngantana umang aduda langmaidong amadi mahaka unakiba mafam lok aduda laami. Aduga akoibada koyeng yengduna leirami. Laisirani sumatumta surung manung aduda madong wakal kaya makhanduna leirami. Aina kaliba wakal se airanba oiradra. Masibu oithokpa yadawribra. Sakhandaba lamlanba nahakpu aina nungsiriruba karigino. Laisirani su asumna surung adudagi thorakami. Talak aduda mainaksu makuta karino mana masing khara pairaduna changlaami. Hai ibema, nangbu karaida chakadawribano? Laisirani, Oja, mafam asida dum famjinduna leibado wakalse yamna maksile. Aduna ngayak haksing langlugi tawbani. Ojabu ayuksida kadaida chatpirubano? Manaw. Ha, mana masing khara yenglubanida. Laisirani, Oja, engonda dum haiba yadabo. Ojagi phibam asida haksangdo yamna sonjilagani. Ado Oja, aisu cha insang thongba tambiyu. Aisu isana nupi ama oina thabak ingkhang loina haibi matik chabi nupi habado oiba pami. Manaw, hoi. Ado chakse ngihak leiraga thongsi. Ai ngihak pothakhigi. Khongsisu khara chokthari. Ha, nangsu ngihak haksik languni hairabani nane ngihak thoklur. Nangna halakpaga sakto hongnaba tawrasi. Laisirani, hoi Oja. Laisirani su chatkirami. Wakalda madong kari nu khanduna lo adumda anmu pairami. Asam naksiklaglabada mahagna urami. Sakhangdaba lamlanba mahag aduna lo adugi manakta uzaw aduda matung awaba maithonga loinana phamduna leirami. Madu ubada Laisirani khangudana magi thamoida garigumba khara phawraklami. Chongliba magi mihul adu lepu haiba yadrabada makut aduna mathabakta thamduna. Karino, aigi thamoisida khangudana phawrakliba ihulasibo masibu oithokpa yagadawribrane? Lamlanba kanano haibasu khangdriba mahakpu karigi aigi thamoisina nuksiruriba? Nati masi oithokpa khakyar. Aidi taibang miyoibadagi tongan taraba misak amani. Madi aigi imagi punsi asina asumna
ꯑꯋꯥꯐꯝꯗ ꯑꯣꯏꯍꯟꯈꯤꯁꯅꯨ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯒꯤ ꯋꯥꯆꯠ ꯑꯗꯨꯒꯤꯅꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗ ꯂꯩꯁꯤꯔꯥꯅꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯥꯔꯤꯁꯨ ꯃꯀꯣꯛ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯥꯀꯜꯂꯣꯟꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯄꯥ ꯆꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯔꯝꯃꯤ ꯄꯥꯔꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯂꯩꯁꯤꯔꯥꯅꯤ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯏ ꯄꯥꯔꯤꯅ ꯀꯧꯔꯛꯑꯝꯃꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯂꯩꯁꯤꯔꯥꯅꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯄꯥꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯈꯟꯖꯕ ꯄꯨꯝꯕ ꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯑꯩꯕꯨ ꯉꯔꯥꯡ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯥꯡꯃꯩꯗꯣꯡꯅꯤ ꯅꯍꯥꯛꯅꯤ ꯂꯩꯁꯤꯔꯥꯅꯤ ꯃꯥꯅꯤ ꯅꯪꯕꯨ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯄꯥꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅꯁꯨ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯕ ꯈꯔ ꯋꯥꯠꯀꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯡꯃꯩꯗꯣꯡ ꯑꯃꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯤ ꯑꯩꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯊꯥꯖꯕ ꯋꯥꯠꯀꯗꯕ ꯋꯥꯍꯩꯗꯤ ꯍꯥꯏꯔꯨꯗꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯔꯨꯅꯨ ꯀꯅꯥꯅꯁꯨ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯕꯤꯔꯣꯏ ꯄꯥꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯍꯥꯛꯀ ꯊꯦꯡꯅꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯄꯨꯔꯛꯇꯨꯅ ꯅꯍꯥꯛꯀ ꯎꯅꯍꯜꯂꯕꯗꯤ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ ꯈꯜꯂꯤ ꯂꯩꯁꯤꯔꯥꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏꯗꯨꯕꯨ ꯀꯟꯕꯤꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩ ꯄꯥꯔꯤ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯆꯗꯦ ꯑꯗꯣꯝꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯃꯗꯨꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯂꯩꯁꯤꯔꯥꯅꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯔꯤ ꯂꯩꯁꯤꯔꯥꯅꯤꯕꯨ ꯌꯦꯡꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯛ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯔꯤꯁꯨ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯄꯥꯔꯤꯁꯨ ꯇꯁꯦꯡꯅ ꯂꯩꯁꯤꯔꯥꯅꯤꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯩꯁꯤꯔꯥꯅꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯂꯩꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯋꯥꯈꯜ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯃꯥ ꯈꯪꯕꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯎꯍꯣꯡꯕ ꯅꯥꯏꯗꯦ ꯅꯣꯡꯃꯗꯤ ꯄꯥꯔꯤ ꯃꯄꯥꯕꯨꯡ ꯇꯣꯝꯆꯧꯅ ꯃꯥꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ ꯏꯄꯥꯒꯤ ꯄꯥꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯄꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤ ꯃꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯟꯒꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯃꯍꯩ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯍꯩ ꯄꯥꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯗꯨ ꯅꯆꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯄꯤꯈꯣ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯄꯥꯕꯨꯡ ꯇꯣꯝꯆꯧ ꯌꯥꯝꯅ ꯉꯛꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯈꯪꯅꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯣ ꯄꯥꯕꯨꯡꯅꯗꯤ ꯋꯥ ꯑꯄꯨꯝꯕ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯄꯥꯕꯨꯡ ꯑꯩ ꯃꯍꯥꯛ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯇꯣꯝꯆꯧ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃ ꯄꯨꯔꯒ ꯂꯥꯛꯑꯣ ꯄꯥꯔꯤ ꯄꯥꯕꯨꯡ ꯅꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯍꯥꯛꯄꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧ ꯆꯃꯝꯅꯔꯝꯃꯤ ꯄꯥꯔꯤꯅ ꯃꯄꯥꯕꯨꯡꯒꯤ ꯆꯃꯝꯅꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯣꯛꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ ꯀꯔꯤ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯂꯥꯡꯃꯩꯗꯣꯡ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ
ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯇꯣꯝꯆꯠ ꯃꯣꯃꯣꯟ ꯑꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯗꯨꯅ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯄꯥꯕꯨꯡ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯃꯥꯕꯨ ꯎꯅꯔꯨꯁꯤ꯫ ꯄꯥꯔꯤꯁꯨ ꯃꯄꯥꯕꯨꯡꯒꯤ ꯇꯧꯁꯤꯟꯅꯕ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯁꯤꯔꯥꯅꯤ ꯃꯇꯣꯝꯇ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯁꯤꯔꯥꯅꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯂꯩꯁꯤꯔꯥꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯥ, ꯑꯩ ꯏꯃꯥꯕꯨ ꯉꯥꯏꯔꯝꯃꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯏꯃꯥꯗ ꯇꯥꯟꯅꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯊꯣꯛꯈ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯅꯆꯥ ꯈꯪꯖꯗ꯭ꯔꯦ꯫ ꯂꯩꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯁꯤꯡ ꯑꯗꯣ꯫ ꯂꯩꯁꯤꯔꯥꯅꯤ, ꯏꯃꯥ, ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯂꯩꯁꯤ ꯉꯛꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯨꯔꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯏꯕꯦꯝꯃ, ꯃꯗꯨ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯂꯪꯂꯥ ꯑꯗꯨꯗ ꯏꯆꯥ ꯊꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯁꯤꯔꯥꯅꯤ ꯁꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯅꯣ? ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯅꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯗ꯭ꯔꯤꯕꯁꯦ? ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯃꯤ ꯀꯅꯥꯁꯨ ꯎꯗꯅ ꯎꯃꯪ ꯑꯁꯤꯗ ꯍꯤꯡꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤꯑꯣꯏ ꯀꯅꯥꯅ ꯌꯥꯕꯤꯒꯗꯧꯔꯤꯒꯦ? ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤꯔꯥꯅꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯇꯧꯐꯝꯈꯪꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯏꯕꯦꯝꯆꯥꯗꯤ ꯃꯥꯕꯨ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯄꯥꯔꯤ ꯍꯔꯥꯎꯅ ꯂꯩꯁꯤꯔꯥꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛꯉꯛꯏ꯫ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯂꯧꯖꯔꯝꯃꯤ꯫ ꯂꯥꯡꯃꯩꯗꯣꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯛꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯠꯇꯨꯅ ꯄꯨꯔꯛꯄ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯁꯤ, ꯂꯩꯁꯤ ꯀꯞꯅ ꯇꯣꯝꯆꯧ, ꯉꯁꯤꯁꯨ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗ꯭ꯔꯤꯕꯔꯥ? ꯇꯣꯝꯆꯧ, ꯂꯩꯁꯤ, ꯅꯪ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ? ꯂꯩꯁꯤ, ꯑꯩꯒꯤ ꯑꯁꯤꯕ ꯊꯋꯥꯏꯁꯤꯕꯨ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ? ꯅꯪꯁꯦ ꯀꯔꯝꯕ ꯃꯄꯥꯅꯣ? ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯆꯥ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯅꯪꯁꯦ? ꯇꯣꯝꯆꯧ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯁꯤꯃꯇꯪꯗꯤ ꯅꯪꯅ ꯀꯟꯕꯤꯌꯨ꯫ ꯇꯣꯝꯆꯧ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯂꯩꯁꯤꯔꯥꯅꯤꯁꯨ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯕꯨꯡ! ꯇꯣꯝꯆꯧ ꯊꯣꯔꯛꯂꯤꯕ ꯄꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯃꯩ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯗ ꯇꯞꯅ ꯌꯦꯡꯂꯛꯂꯗꯨꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯁꯤ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯁꯤ, ꯇꯣꯝꯆꯧ, ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯑꯩ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤ ꯑꯃꯗꯤ ꯅꯪꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯌꯨ꯫ ꯇꯣꯝꯆꯧ, ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯒꯅꯤ? ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇꯕ ꯃꯤꯑꯣꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯣ, ꯏꯄꯥ
ꯅꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯂꯩꯁꯤꯔꯥꯅꯤ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯄꯥꯕꯨꯡꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯋꯥꯁꯛ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯥꯡꯉꯨ ꯊꯛꯇ ꯃꯥꯡꯍꯟꯈꯤꯕ ꯃꯤꯁꯛ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯃꯛꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯅꯆꯥꯗꯤ ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯔꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜꯁꯨ ꯂꯤꯕꯤꯔꯛꯂꯅꯨ꯫ ꯂꯩꯁꯤꯔꯥꯅꯤ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯑꯅꯤꯗ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯈꯞꯅ ꯈꯞꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫